Ahing nongyayda Kangpokpi lansiluba miyoy ani pulis na mayunggi miyoy singda sinakray. Home Minister Amit Shah na hawkiba mas ni pandagay National Highway sing yauna labipum na makta purup kanglupum na maki miyoy sing free moment tahon gadaba ni hayrak padagi Manipur ge PR lengang nasu tabak ta ontok na bohona rubada misimina faba yawrak padagi Jangna thokna tawba yadana leiringai cheraksida red amasung buffer zone sing lansinduna Kangpokpi phawraga Senapati district ke mayang khong yoksilamba miyoy ani pulis na lokhatlaga mayunggi miyoy singda khosinakray Thawdok asi ngarang ahing nongyay pung 12:38 lom tarakpadagi thokibani Luang sambam godang maning lekay dagi gurumayum tiken chahini punitoy amadi luang sambam mamang lekay dagi nongthombam arun chahini pumanga koba miyoy anina Maruti car Alto MN01J 6592 da Kangpokpi rom da 1000 kiduna mayang khong yoksin kibani Thawdok asigi paw sengmai police na fangbadagi makoy anigi khonggul lirakpada tiken ge mobile phone gi khonggul lirubada Makoy ani mayangkhong area da leire haiba khangbadagi Senapati police na makoy ani bu lokhalaba matungda Kanglatombi fawa tilakibani aduga sengmai police na makoy ani bu tekta kaidana lahoraba matung ayuk pung 9:30 rom tarakpada makoy anigi miyoy singda khusinakibani hairi Cyber crime chatharamba na local ani police na fare Cyber crime gi thouwong sing chatharamba Assam dagi miyoy ani fare pharaba miyoy sing adudi Bikram Basumatri chehi 38 Barpeta Assam amadi Sudem Basumatri chehi 39 koba miyoy ani police na ngarang khumal lampaki ISBT manaktagi fare hari Makoy ani na bank account sing sizinaduna cyber crime chatharambani thabak asigidamak makoy lanai miyoy singdagi Aadhaar card number amasung bank account ke details sing khomjillaga sen huran bagi thabak chatharambani thabak asi makoy na atopa state sing dasu chatharambagi damak National Cyber Crime Reporting Portal dasu makoy ani gi maming mata record tawduna leiraba miyoy ni hairi